Imphal West District ki manong chanda Khamrandagi Gurumayum Bobo Elias Ingoja Kauba Khunja ama masak khangdaba olive green ki uniform set pa Assam Rifles personnel oiramgani thajaba miyoi kharana pharaga pukre hari Thaudo aduga mari lenana masing yamlaba nupi amadi nupa singna horoktuna Sekmai Police Station da thomjinduna station adugi pochai kya amang ata tokhankrei ngase yupung mapan tabada Assam Rifles ni chingna ba miyoi kharana gypsy amada laklaga bobo phakibani hari bobo Sekmai tendo angdagi phaduna pukhiba aduda thiyu haina Sekmai Police Station da haijarubada ngayu haina pungkaya ngaihanbadagi khoisaunaraba miyamna Sekmai Police Station da thomjin khibani Mairapai bi amna newtv da thodok adu kamdauna thokibanu haibagi matangda paudamlakhi Sekmai Police Station mamang dalay do ngasi gi thodok se bobo Elias Ingoja mangse Khamran dagine ngasi ayu pung nipan bawa paw phongnaramaga sidagi sakhangdab jingna kidnap tor pugre khoi local volunteer ne khungi mi jingna hape uhobada olive green gi AR gi gari ama manakta gari dugi manakta khamamaga adudagi adum mangre bullet tu soju yaude magi bullet asigi oil pa manakta lai mayam chanbiduna bobo je muktang di ekta kaidana thadok pira o kari mama thadok rakta targadi lebak chu mai chakhani mayam ju nuai ra oi CM gi site ju koi nar pil tawjari bobo thadok pira o